ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯂꯣꯀꯦꯟ, ꯏꯌꯥꯝꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯗ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯆꯟꯗ꯭ꯔꯀꯨꯃꯥꯔꯗꯣ ꯌꯨ ꯊꯛꯃꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯏꯪꯅꯒ ꯏꯪꯕꯒ ꯍꯟꯗꯛꯁꯤ ꯃꯈꯨꯠꯇꯁꯨ ꯌꯦꯟ ꯃꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯏꯆꯥꯒꯁꯨ ꯍꯥꯟꯅ ꯊꯕꯛ ꯄꯨꯜꯂꯝꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯉꯁꯤꯗꯤ ꯅꯪ ꯊꯕꯛ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯀꯨꯝꯃꯨ, ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯈꯔ ꯌꯥꯎꯕꯤꯅꯕ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯅꯨꯡꯉꯥꯏꯇꯦꯅꯦ, ꯉꯔꯥꯡꯗ ꯂꯒꯥꯎ ꯊꯥꯃꯤꯟꯅꯔꯝꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯐꯣꯟ ꯊꯝꯃꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯍꯥꯖꯣꯟꯗ ꯌꯨꯝꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯦ, ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯀꯨꯝꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯑꯩꯁꯨ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯑꯒ ꯑꯁꯤꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯃꯪ ꯍꯦꯛ ꯌꯧꯕꯒꯗꯤ ꯄꯣꯂꯣꯏꯕ ꯇꯪꯈꯥꯏ ꯆꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯈꯔ ꯑꯃꯅ ꯅꯥꯀꯟꯗ ꯌꯨ ꯊꯛꯇꯨꯅ ꯂꯩ, ꯑꯍꯟ ꯈꯔꯅ ꯄꯣꯂꯣꯏꯕꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, "ꯏꯇꯥꯎꯁꯤꯡ, ꯇꯥ ꯆꯟꯗ꯭ꯔꯀꯨꯃꯥꯔꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯅꯨꯡꯉꯥꯏꯇꯦꯗ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯃꯨꯛ, "ꯈꯪꯗꯦ ꯚꯥꯏ, ꯌꯨ ꯊꯛꯃꯟꯕꯗꯒꯤ ꯃꯁꯥ ꯃꯅꯨꯡꯒꯗꯣ ꯂꯧꯈꯠꯄ ꯑꯃꯠꯇ ꯌꯥꯗ꯭ꯔꯕꯅꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯌꯨ ꯊꯛꯄ ꯂꯦꯞꯄꯣ ꯍꯥꯏꯔꯛꯑꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯅꯪꯗꯤ ꯄꯣꯠ ꯄꯥꯏꯕꯁꯤ ꯌꯥꯎꯗꯣꯔꯤꯕ꯭ꯔꯥ?" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ, "ꯍꯣꯏꯅꯦ, ꯏꯪꯅꯒ ꯏꯪꯕꯒ ꯈꯔ ꯍꯩꯖꯜꯂꯛꯎ, ꯍꯟꯗꯛꯇꯤ ꯍꯅꯨ ꯍꯅꯥ ꯈꯔꯁꯨ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯨ ꯍꯤꯗꯥꯛ ꯈꯔ ꯍꯦꯟꯖꯟꯈꯤꯗꯨꯅ ꯃꯔꯩ ꯇꯨꯔꯩ ꯇꯧꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯨ ꯊꯛꯇꯕ ꯄꯣꯂꯣꯏꯕ ꯌꯥꯎꯕ ꯂꯥꯛꯄ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯗꯤ ꯍꯩꯅꯔꯛꯇꯕꯗꯒꯤ, "ꯑꯩꯈꯣꯏ ꯆꯠꯂꯤ ꯏꯅꯥꯎꯆꯥ, ꯅꯈꯣꯏ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯍꯧꯔꯣ" ꯍꯥꯏꯔꯝꯃꯒ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯒꯤ ꯁꯨꯛꯂꯕ ꯃꯪ ꯃꯌꯥ ꯑꯗꯣꯝꯗ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯈꯔꯗ ꯃꯅꯤꯡ ꯁꯝꯗꯍꯧꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯅꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯐꯥꯒꯤ ꯇꯧꯔꯛꯑꯝꯃꯤ, "ꯅꯈꯣꯏ ꯍꯧꯖꯤꯛ ꯇꯥ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯊꯣꯔꯛꯑꯒ ꯌꯨ ꯄꯦꯛ ꯑꯃꯠꯇ ꯍꯩꯔꯛꯑꯣ ꯍꯥꯏꯔꯛꯑꯒꯗꯤ ꯈꯪꯒꯥꯎ ꯇꯥꯍꯧꯈꯩ ꯅꯌꯨꯝꯗ ꯂꯣꯏꯅ ꯆꯦꯟꯈꯤꯅꯤ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯝꯃꯤ, "ꯊꯣꯔꯛꯑꯒ ꯐꯔꯦ, ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯏꯔꯦꯟꯖꯅ ꯊꯤꯟꯖꯟꯕꯤꯔꯨꯕ ꯍꯥꯏꯗꯨꯅꯤ, ꯅꯠꯇ꯭ꯔ ꯃꯌꯥꯝ" ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯌꯥꯝ ꯋꯥ ꯂꯥꯡꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯌꯥꯔꯦ, ꯅꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅ ꯁꯪꯅꯔꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯇꯥꯕ ꯌꯥꯕ ꯐꯥꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯁꯤꯔꯤꯕ ꯏꯃꯨꯡꯁꯤꯒꯤ ꯃꯤꯁꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯇꯔꯥꯎꯕ, ꯚꯥꯏ ꯅꯪ ꯃꯊꯛꯇ ꯑꯃꯨꯛꯇ ꯀꯥꯈꯠꯂꯨꯁꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯪ ꯃꯌꯥꯗ ꯍꯧꯕ ꯄꯨꯡꯗꯣꯟ ꯄꯥꯟꯕꯤ ꯑꯃ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯅ ꯅꯣꯝꯃꯛꯄꯒꯤ ꯃꯑꯣꯡꯗ ꯄꯨꯡꯗꯣꯟ ꯄꯥꯟꯕꯤ ꯑꯗꯨ ꯀꯟꯅ ꯅꯤꯛꯂꯛꯈꯤ꯫ ꯂꯩꯃꯥꯏꯗꯁꯨ ꯃꯅꯥꯁꯤꯡ ꯑꯗꯨ ꯀꯦꯟꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯨ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯔꯝꯗꯦ, ꯃꯤꯠꯅꯗ ꯌꯦꯡꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯁꯨ ꯃꯪ ꯑꯗꯨꯒ ꯄꯨꯂꯥꯞ ꯂꯥꯞꯅꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡꯗ ꯂꯨꯞꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯃꯝ ꯊꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯪ ꯃꯊꯛ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯑꯃ ꯒꯝ ꯒꯝ लाउना चत्तुना काखत्की। मतौ अदु इमानब खोई मरी मंगाना उरमी। खरा अमनदी कनासु काखिदे। युम हलमदाइसिदा फागी तौरक्कनु हाइरक्की। अदुबु उहौरिबा खोई खरनदी मंग अदुदा काखत्कीबा मियोय अदु कना ओइबजानो खलमी। असुमना वाखन मोन मोन खंदुना अखोइसु निंगथमथागी इंखरबा अहिंग अदुदा पुखरी अदुदा अमुक्तंग चुप चुप लाउना लुप्पगा पथक्ता अमुक लोइना काखत्नरमी। मतम अदुदासु मंग अदोमदा करीनो हुईगुम्बा सिग्नाबगी ngangbagi मखोल अमा अखोइ मयामना अमुक तारमी। मदुदगी अइसु इसादा वाखल अमा लाकपदगी मयामदा इताउसिंग युमदा हल्लसी। ngasiगी नुमिसे करीनो मौंग अमा इतौ तौई हाइरमी। अइगे वाफम अदुदा इमानबसिंग अदुसु होइट बाय हल्लसी। ngasi ngarangsi मंगा सोमदा अहिंगा थेंगबदा पुंगजान थिनबगी मखोल अमासु ताइ काइना हाइने। खंगदे ता चंद्रकुमार सलमदाइगिरा करीनो लाओ युमदा हल्लसी हाइदुना अखोइसु लंपाक फाउरगा युमलोमदा लाकपा हौनरमी।
imanaba khara amana sorok lomdagi satki. Masigi matung akoina yumlomda halakpada lampaki nakanda sieliba khongban paring adomda pung thinbagi makhola makhoi mayamna muktaraki. Mataw aduda khoi ama nisu isada tu kyaw kyaw laungna songami. Madudagi imanaba sing aduga aigasu hana chalamba chang adudagi khongkap khara chawna chawna thangduna hatu hatu lakpa horami. Ngayak leiragadi imanaba herojit ki mayum mapa su yoksalaki. Herojit ki yum mapa adusu nasik achaw achawba horaga mafam adusu isuk suami. Akoina mafam adu landuna lakpada amuksu mafam adaidagi pung thilakpagi makhola mamuk taraki. Madudagi imanaba herojisu mayum mapa yoksalakpadagi itawsing ay sielehe. Nakoichu siel hauro. Masidi mawng amani. Akoigi itung inara abra karino matawre hairamaga masu mayumda kanna sensanki. Aiga parga imanaba ani amasu akoi ahum herojit hoigi thongandagi amuk maikay khangdana yum tamna muk selakpa haurami. Tawbadabu imanaba ani adusu makoi makoigi mayum mapa yawduna loina sangna hauki. Aisu ngahakti isada pingaray amaga loinana nungdrang marak aduda selakpada ikang khangawdana sendan mari adu tattuna mafam adayda uppaga tusalami. Tanja aduda miyoy amana aingonda langnarakpagi mawngda nung amana aigi may mapada top laungna thomaki. Aisu sendal na ama amadi mafam adayda hundoklamlaga puk laungna hawgatuna yum tamna selaki. Ngayak leiragadi yumgi thonggan mapasu yoksalaami. Madudagi aisu isada pakatpa kharadi phaduna aina selakpadu kharadi taptharami. Adubu laptakna aigi tungda pung amuk yairaki. Handakti aisu masidi yumdadi yoksalagi haiduna yumgi get adu kanna namkhairaga imungda sensalami. Aigi mataw aduda imungi miyoy singnasu tumlambadagi loina hawganaraki. Dadagay taymaganasu kaidawrake nangbu aduk phingna seli idubu babasu masangamde haibani. Hujikta tungkibada ngairi nang kaidawrake hangaki. Ngayakti aisu makoina ngangibadu karimata khumde. Isada sor thabet holaga lay. Pung yengubadasu numidangi pung 12 makai muktaraka leirami. Imasu hawkalakduna aingonda kaidawrake ibungo nasadusu isot sole. Namay namisu loina sue nangbu karayda tusalake natraga minaga pura abra hangaki. Handakti aisu imada noi mayam ngahakta tumina layo ay kasu tawti. Lao mapanda mukta thoro ay isada mayga amata ukthoraktri. Mangdagi hekkarakpaga imungda dum changi. Singa saba leiragadi khara piro hairami. Aigi wafam aduda imana mo kari haiba ibungo. Napi narusu amata hongtoktana imungda dum changa aba loiredana ngasidi napa taragadi nang hingaroi. Maungna khoigi singa saba leibra masigi angawbase mapanda mukta kokthok samthok pirusi hairami. Maduda itay manasu ima hawjikti thengabadina singa rumbadi amata leitre. Masaina mana hairamagadi aina lungkhatpiraga thambirambasu yabani hairami. Madudagi imana ibu mapanda thuna thoro haiduna aisu mapanda thoraga purit piron loina hongtoami. Aduga iru maithajaba loiraga isada tulsi khiktuna mayok thoga imungda changaki. Imana su ai ingba ubaduda maipuda mai khara hawgalaga ai butte halami. Dadai tay masu makhigi kada loina changkre. Maduda imana tapna aigi nakong mayada ibungo nangbu ngasi kaidawrake imada hayu hairaki. Aina mu ima sida phamu ay haigi. Yengu ngasigi numina se aigi punsida angakpa kiba thawdok ama thengnare. Aina ta Chandra Kumargi mathaw mangam pangthokpa loiraga yumda hek halakpada miyoy amana atamnana langnarakpagi mawngda punggumba makhon manba ama thillaga aigi tungda tanare. Yumgi thonggan get mapasi phawdi aigi tung inare. Madugini aina imungda hatu sensale ido hairami. Aigi wafam aduda imasu pungakngaki aduga sumna muk hairaki. Yengu ipungo ngasi ngarang sile kaisi mi lawramdai gira karino manin kharanai. Mangadom tasu pungjan thinbagi makhon khara tai haidana pukri chawmayada leiba mina pawtami. Laikidraba Chandra Kumargi makoi mapuna sibadasu nakoi babana puloiba yawba chatpada isada ngasi tawriiba asigum nang babada su tawraki hai. Khangde karigino makoi imungi mi hek sibaga sumaina loina tawrisibo. Phare imasu tumba changagi. Ngasigi de nangsu mapan thoranu imana thong loina lonsalamabani. Ima tumba changiko nangsu kuina leiranu hairamaga imasu phamungda changki. Aisu ngahakti mai aduti amaga phamungda muk changami. Masigi matung numidangi pung ama tarakpa daida tumthagi hek tawrakpada dadagi masanupi sehi ahumda ngairibi
ꯑꯩꯈꯣꯏ ꯑꯕꯦꯝꯃ ꯑꯍꯤꯡ ꯑꯗꯨꯗ ꯀꯟꯅ ꯀꯞꯄꯛꯈꯤ꯫ ꯑꯩꯁꯨ ꯇꯨꯝꯒꯦ ꯇꯧꯔꯝꯕꯗꯒꯤ ꯃꯤꯠ ꯁꯤꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯕꯦꯝꯃ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯕꯨ ꯑꯕꯦꯝꯃ ꯃꯆꯥꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯗꯗꯥꯒꯤ ꯇꯩꯃꯒꯅ ꯊꯦꯝꯕ ꯌꯥꯗꯕ ꯃꯈꯩ ꯀꯟꯅ ꯀꯞꯄꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠꯂꯣꯝꯗꯒꯤꯁꯨ ꯃꯤꯑꯣꯏ ꯑꯃꯅ ꯂꯣꯛ ꯇꯤꯟ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯅ ꯏꯃꯥꯅ ꯏꯃꯨꯡꯗꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯂꯧꯊꯣꯔꯛꯑꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯣꯏꯅ ꯍꯨꯝꯗꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯕꯦꯝꯃꯁꯨ ꯀꯞꯄꯝꯕꯗꯨ ꯈꯔ ꯅꯦꯝꯊꯈꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯁꯤꯕꯨ? ꯂꯥꯏ ꯑꯃꯥꯡꯕꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯔꯛꯑꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯤ? ꯑꯉꯥꯡ ꯑꯁꯤꯅ ꯀꯞꯄꯤꯁꯤꯁꯨ ꯃꯃꯤꯠꯇ ꯀꯔꯤ ꯀꯔꯤꯅꯣ ꯎꯔꯝꯃꯅꯤ꯫ ꯅꯪ ꯍꯌꯦꯡꯈꯩꯗꯤ ꯂꯩꯀꯥꯏꯁꯤꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯛꯄꯗ ꯄꯣꯂꯣꯏꯕꯒ ꯌꯥꯎꯔꯨꯔꯅꯨ꯫ ꯅꯌꯥꯝꯕ ꯑꯗꯨꯝ ꯆꯠꯍꯜꯂꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯇꯨꯝꯅꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯊꯣꯡꯒꯥꯟ ꯒꯦꯠꯇ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯅ ꯅꯣꯝꯃꯛꯄꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ "ꯈꯕꯔ ꯌꯣꯟꯕ ꯃꯤ ꯂꯥꯛꯑ ꯃꯥꯟꯅꯦ, ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯕꯕꯥꯗ "ꯀꯔꯥꯏꯗꯒꯤ ꯈꯕꯔ ꯌꯣꯟꯕꯅꯣ? ꯍꯧꯖꯤꯛ ꯅꯣꯡ ꯐꯥꯎ ꯉꯥꯟꯗ꯭ꯔꯤ, ꯄꯨꯡꯁꯨ 4 ꯇꯥꯕꯗ ꯉꯥꯏꯔꯤ, ꯃꯝꯂꯤ ꯊꯣꯛꯎꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯂꯣꯏꯅ ꯁꯨꯃꯥꯡꯗ ꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯉꯔꯥꯡ ꯑꯍꯤꯡ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ꯫ ꯏꯃꯥꯅꯁꯨ ꯗꯗꯥ ꯍꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯁꯛ ꯐꯖꯕꯁꯦ ꯃꯥꯒꯤ ꯃꯇꯨꯡꯗ ꯉꯔꯥꯡ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯟꯅꯔꯛꯏ ꯍꯥꯏꯕꯅꯤ꯫ ꯍꯌꯦꯡꯈꯩꯗꯤ ꯃꯥ ꯆꯠꯄ ꯌꯥꯔꯔꯣꯏ. ꯑꯆꯧꯕ, ꯍꯌꯦꯡꯈꯩꯗꯤ ꯅꯪ ꯑꯗꯨꯝ ꯆꯠꯂꯣ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯍꯧꯅꯕꯤꯅꯤ. ꯊꯥꯏꯅꯗꯒꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯛꯄꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯅꯕ ꯀꯤꯅꯕꯅꯤ. ꯑꯗꯨꯕꯨ ꯐꯔꯦ, ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡꯈꯩꯗꯤ ꯄꯣꯂꯣꯏꯕ ꯌꯥꯎꯔꯨꯔꯒꯗꯤ ꯅꯁꯥꯗ ꯃꯩꯈꯦꯠꯀꯨꯝꯕ ꯑꯃ ꯂꯣꯏꯅꯔꯒ ꯆꯠꯂꯨ. ꯒ꯭ꯌꯥꯁꯀꯤ ꯃꯩꯈꯦꯠ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ" ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯣꯂꯣꯏꯕ ꯌꯥꯎꯔꯨꯕ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯨꯃꯤꯗꯥꯡ ꯄꯣꯂꯣꯏꯕ ꯌꯥꯎꯔꯨꯔꯒ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯗ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯃꯤꯔꯧꯒꯨꯝꯕ ꯍꯤꯡꯒꯥꯏ ꯃꯅꯝꯒꯨꯝꯕ ꯉꯥꯛꯇ ꯅꯝꯃꯛꯏ. ꯑꯍꯤꯡꯗꯁꯨ ꯌꯥꯝꯅ ꯃꯉꯥꯛꯅꯩ" ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ. ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫